फाबद चेनाबा आईना थिंख्रबा लालौलुप केसीपी नोंद्रेन खोंबगी कादर मंगा सिक्योरिटी फोर्स ना खोंगजोम टेक्चम मखादगी खुलाई कया गलोनेना फागतख्रे मखोइना फारुरबा मियोय अमबुसु सिक्योरिटी फोर्स ना कनबा ngamख्रे हाइना मणिपुर पुलिस कंट्रोल रूम ना थादोरकपा चेरोल अमना खंगलगली Security Force na fagat kraba KCP Nongdren Khombagi Kadar Manga Adudi Konsam Rohit Singh Chahi Kulhumdoi Yanglem Bikas Maitai Chahi Kunmari Thangjam Chanba Singh Chahi Kungataret Moirangthem Anand Singh Chahi Kuntrataret Amadi Kaisam Nelson Singh Chahi Kunganipani Fagat kraba Khulai Singh Adudi Kapayariba Nongmai Maru Tara Yauba 9mm pistol Mari Kapayariba Nongmai Maru Nipan 12 bore live round ama 4-wheeler vehicle amagaloinana mobile phone taretni nakal amaromda Ziribam district ki Mongvung village da security force na thibo humba ki thabak chathabada khulai kaya fagat pangam khre fagat laba khulai sing adudi magazine aniga konana carbine rifle M1 ani kapayari ba nomai maru chohum gani funi thoi ahangba ammunition case chamaga yankhai humdoi pumpi empty case ammunition ama BP jacket without BP plate ama hidak amadi firol yauba khaw amaga loinana firecracker anini Assam Rifles na Mizoram gi Jaukhathar gi manung chana laiba Melbook dagi Malem gi kaithel da lupa la kuntrani pan ga lising mangarom gi oigadaba heroin powder puramba Myanmar macha ama fagat pangam khre mayai ka bachinjak lalon bagi thabak chathaba singi mayokta Assam Rifles na changsilakpa operation singi manungda chauna mai pakpa oina ngarang sapon case manga da heroin powder gram yamkhai mangarom yaurambadagi fagat khibani Assam Rifles amadi Jaukhathar Police Department na akaknaba pau fangbadagi Special Mobile Vehicle Check Post dagi Myanmar gi Khawmawi dagi miyoy amabu heroin powder sing aduga fagatpa ngamkhibani Jammu and Kashmir gi Doda district ta lalauba singa khuthokna bada army officer yauna security personnel manga laikhidre Jammu and Kashmir Police ki Rashtriya Rifles amasung Special Operation Group ki apunba khongbu amana Desa Forest da leiba Dhari Gote da cordon and search operation chathabada lalauba singa khuthokna khibani hairiba mafam asida lalhauba leire haibagi akaknaba pau fangbadagi ngarang numidang thibu humbagi thabak adu chathakibani numidang pung 8 taba matamda lalhauba sing aduga thengnarakpadagi akanba moongda nongmai kapnakhibani nongmai kapnaba aduda officer ama yauna army personnel manga leikhidabaga loinana police personnel amana asok apan nangduna hospital da aruba phibamda layeng chathari hairi ahenba force sing changsinduna makhatana thibu humbagi thabak chathari hairi Sakhangdaba khutlai paiba miyoi khara laklaga Naharol Thaudang Pau chegi editor oiriba Konthak Habam Lai Haraubamdagi Khoirom Loya lakpaki yumgi gate ta nongmai round kaya kapsilam le hairi Thaudoga singarang amadi ngasigi lonaba ahing nongyai pung 12 ga minute 30 tarakpa dwaida thokibani kanana kari maram gidamakta nongmai asi kaplamlibano haiba khangba ngamdri Thaudog asigi matangda Iscom news ki executive editor Noren Ningombam ga Pauche asigi editor Khoirom Loya lakpaga hak thengnana telephone gi khuthangda wari sanabagi paudam ama taminasi Waso pandi ya hodre Hoy adu ngarango pung baroga minute kun haitare ne nawalamda 26 am adaida kangela kapsulam bazani the gate to khara kanna lon bane bako Hoy tama gate na isom ikom na khoi contract lolam din na khaida mag yum chang tu ne ba ta sheng na makki de ai yum da halak pagi timing do yenga to bune ba adune ado yum dagi mong pina baroga minute kuncha adu tare haiba tare adu de mong pina phone tore baba nang kai lege na ibe ma baba place ta leri thabuk loidi lo salotore haga baba yum da halano nomayam kape akoida mali nomay ato ho mo kunyam kape akoida mali akoju ki dana imung de leire halano kamai tawi kholi hankan khangde akoju imung de leire baba la ke storoi har bana de la kono yam haiba ai escape singa to ga yum da punna la eba to khabado ha pet lo singa ba amani tharamaga ado geto yaure thogele yaukanda get to the no mai makun manga truk tai Hoy tama
aduga makhada empty case hoyi phaude empty case ohumdi phangamane policing la aga yengam empty case AK47 gi ne hai AK gi empty case ne kape de AK ngak to weramane oi tamo mare sida aina khangjaningba mana tamo da hana masi threat kumba lakhiba leibra masi karamba kangbu no do jano like ai life cha ai enemy like hoi akhodi professionally work out the mini hoi akho sentan be mission te tika ama toba the business ama toba nete press gi live income khara duna enjoy to jaraga lei jabane asoi imung manungi lehori ba imung manungi mi sing aso apandi thoina yawbi haudrabra aso apan yawbu si yawtre amate yawtre get ma pandai tobani na aduga ngasai gi sangoi gi wall khara noi maru na pandai kai ba kotba khara adumaina lei hoi la idi 30 adigi 2017 da anoba threat ama lae anoba BKP comment lei lakpadagi anoba threat ama lakpadagi hana piriba security gi mathak da IRB taruk amaga second IRB taruk amaga hapsalaga allai aduga civil command ohum amaga ju hapsale threat to yam wangba threat oiba hoi ado adumaina leirambadagi handak jungi tang manga da aina paw ma phonge hoi kari paw haibada akogi ANM ko Indian News Agency amla thado paw adugi paw du he phong boga tang kumanga gi nungthinda aingoda piramba security sindo loina bu withdraw tokre adugi paw du phong buna maram oiraga ani suba point da security lo fokido nungaire khalemram di akol journalist as security lo ina bade am nuaite akoi gi phangam thopa paw phangdaba yam yauri bane security leiramnina aduna kamai to geda nungaire na khalakanda press ka ai thodo toroga halakpa nungdang pung 10 tabu sida aina ai gi press gi hanba lambi ka masa khangdaba gari ani na kotan tanarak paneba hoi tama ai mamai ji anirak leira sale ko senior editor singa kutak edum paupi tamo ai smai tongna masa khangdaba gari ani na kotan tanare na yimda leiba ai san pite ju bemba baba masa khangdaba gari ani na kotan tanare na paupi ado aina satori balambi ju da aina khudung thi bananga da boy mongdu urakpati ai ji gari mamai si neutron anirak leira kanda chatpadu neutron ani relay ke moy tana leire ba hoi aduga masi last di ai press da paw piraga noi makhada onka ler mo ai gari ani ne kotan tanare na harage press thokin mani hoi press or pa da di mo inerectre ka bai le hori no ka sapala da le hori ka le horo khangre ba junga sa gi pakhat po ke bu gari dukan thau ne ubungam dre ba hoi aduga press lei bane press da ai kha muk se jim de khandana dum lei ba ko hoi aina yumda lerise nimit 10 nimuk sureba 10 days gumba sureba yumda lerise hoi ta ado adum press tagi theng hanba anton sin to dai normal order money da so haki kari order so store ha bi wakhan ne ko na hangi de pung 10 makai sida na hangi yumdi yo ne ba hoi ta ado ngarang di staff sukra lakta ba hoi aduna maruina staff to lakne tangai fedana leite yadana pawdu loisin bau leiraga leibane ba ngarang namadi ngasi ahing no yai matung da thokiba thaudo tugi matang da Iscom da paw pibirak pagi damta tamo hainingai leitena thagachari hoi thank you